ก็ใช้ได้หรอกกินไม่เชียร์อะไรเนี่ยน้องกบตกไปก่อนก็เธอเนี่ยเขาเจอตัวเขาย้ำหลังตอนตะโกนนี่เต่าทุเรศนี่ง่ายใช่ไหมจะรู้สึกไปแล้วน้องคุยกับพี่อาร์ก่อนแต่ถ้าไม่ต้องน้องก็ขนาดนั้นต้องอ่ะต้องเล่นหมดก่อนไม่ใช่ต้องไม่ต้อง所以今天那先那个你就我看到那个哎那来几句。先你这个是看了的，점점 많이 내는 칼레. 뭐니要是一般正式要这不吧？对的，저도 점점看那些东西，혹시 회의 장동을 칼리게东西. 내가 나真的看不到，哎呀你是几些？그래서 칼로 놓으세요. 니 벌써 놓으신 알로에 가도. 아, 아이 보상 출라 가 아니 이제 너무 이해하는 나. 난 이제 안 컴발리. 군인은 벌써 강나 알로에 가도. 난 꼭 작하려고 몽떡 소리. 꼭 작ไปว่านาทีไอ้ดินเปียงละจักจักตัวนี่ป่ะเสียไอ้เดียมให้ดิปาดิเนี่ยยามเลียมเลยป่ะยามอินเตอร์ไม่เลยไปตัวอะด้วยนะป่ะแม่ดินั่งกินปีนังหาจักจักตัวพี่จะยังป่ะเสียดิไอ้ไม่ให้ดิได้สิสักหรอนี่ตาหลังทั้งกินนั่งไอ้น่ะว่างังแต่ยันตานี่งังมาด้วยเนี่ยอันนี้จะนี่งังมันนี่น่ะมาชี้ไอ้น่ะเช่ากันนี่ก็ไปโดนดึงหายสิไอ้น่ะเช่ากันที่เนื้อจะโป๊ะก็พูดอย่างนี้นะนี่หนูก็แต่งทั้งกันสักหรอสิเกิดอะไรฮะกูอีกก็ถูกไปได้อันเพิ่มไปกูได้ก็ดูน่าเสียสู้อันไม่ใช่มาเสียเสียมานี่ปีนกันมากุกจับเอาดูน่าสิสกสิก็ยังพันเจอกะพูดที่ไปนั่นหรอน่าสิแบบใจเห็นหรือว่านี่ก็จะเป็นบ้าสิเอาดูน่าสิตียามนะสิพี่เสียอามาเนี่ยอามาเซนบีละสิไปเสียมาสิจ้าอาทุกี้อยากคุยเจอตัวกล้วยแล้วเนาะยังปักติกล้วยน้อยไหนสิมันก็ยังใจแบบเชอรี่จะไปดัดเด้อห้องนี้เอาจังเพดงเนาะต่อนะกล้วยนู้นอามาเซนบีกี่บุ้งมาสักบัดตกพะจามายังให้นะดีบ่มากู้อีสักซานะกันนุ่มเต้าตัวแบบสักทีบัสนะเดะอามาโกรธเอาดูน่าจะให้ยังเลยมีนาบันเนี่ยจูบจ้าอะไรแบบนู้นปีตัวกล้วยน้อยไหนมันก็เหมือนแบบเดี๋ยวอันพะใจดูบุน่าเดี๋ยวอันพะใจดูบุอาดูนุ่มปีตัวกล้วยดีกว่าแล้วกล้วยน้อยไหนสิยังให้นะเนี่ยมาสักตัวกันมาสักมาตัวอันพะใจงานบุญที่พายว่ะก็อีเดี๋ยวพะใจอีดูนุ่มปีตัวนั่งฟังดูอ่ะนั่นที่ไอ้ดีนุ่ยเสียด้วยไอ้ดีนุ่ยเสียด้วยปะข้างหน้ากี่คันละกล้วยมันก็อ่ะด้วยสุยาเราหาแบบไม่มึงอันฉากอันปักที่แบบเฮ้ยตัวนี้ตัวนุ่ยเสียด้วยวางฉากของเดียวพอเสร็จเลยตัวป้าเนี่ยไอ้ดีถ้าเสาอะไรก็ได้ก็มาต้องงานเสาตรงงานไม่หรอกเนี่ยงอไปจัดตรงงานดูจ้ะงอบุตรน้อยปุ๊บเอาดูดูให้ยังเลยมีนะบ้านเนี่ยอันวันนี้นะไอ้ตุ้มยานะลอยนักเก็ตไอ้เดี๋ยวโอ้ยเลยก็อันใกล้หมดไรสิเนี่ยนะตรงนั้นหัวไอ้สินี่งอมาสับตัวก็ไกลจะพอใจนปีเนี่ยมาคุยชานะอามันเอามาให้ไอ้ลายนึงเลยพานี่เด้อแน่นบ้ามันเซ็งยากแบบมันบ้าเลยเนาะอาชีพไม่ได้หรอวะเฮ้ยอาชีพไม่ได้หรอวะเอาเป็นใจสาวสิไอ้คนนั่งนี่มากินปัดตุ้มตุ้มจ้าเดินไม่ได้หรอจ้าเดินใจสาวอย่างนี้เนาะนั่งนี่ให้ยังไงมันนี่นั่งง้อยรอน่ะอย่างวันที่เราเนี่ยหลายที่ให้ไปสิดาใช่อีกตรงมันจะสิกันมาพังด้วยเลยข้าวสารนี่จ่าเป็นยังไงวะเจอปัญหาไปอำเภอปัญหาแบบคนเป็นง่อยข้างแบบอีบุ้งนี่อันทบเป็นข้างแบบอีบุ้งเป็นตัวปีว่านี่นั่นอันกล้วยนี่สิข้าวผ้านี่พอดีตั้งชีวิตจะได้ไปอำเภอนี่เบี้ยแบบยังแพงนะว่า3 ดาวนะไอ้งอมีวางสองข้างงอป่ะใส่อ่ะสิงอจะเป็นยังงอใช่ป่ะนั่นนี่เหมือนบัดซุปเป็นอย่างนั้นใช่นะนั่งงอให้ทีนี้งานที่พังแบบนี้นั่งที่พังเลยนะอะไรอย่างเจ้าตัวจ้ะไม่ยอมให้ท่านเราเราค่อยๆได้ดีใส่ได้มีก็ท่านเราเรียกกันนึกว่าโอ้ยแกน่าจะเก็บอีโดนเลยก็ตัวไม่ยาวน้องยาวแบบยาเนี่ยอะโดนุ่งที่ตัวนี้เชื่อใจดูว่าผมไม่ว่าจะให้กินก่อนเคยกินไว้จ้ะนั่งดูขนาดนั้นก็ยังสุขขังเดินอ่ะไอ้ยังเห็นไม่ได้หรอกเขาจุ่มมิเนี่ยดูดิก็ตัวไอ้นั่งว่าขันตัวไอ้ทากันเลยมาให้ตัวตรงนั้นสิการดูพี่นี่เจ้มาทุ่งห้องนั่นแหละนุ่งป้าแต่ป้าอยากเสร็จก็ตัวนั่งดีนุ่งป้าส่งคนบ่จบไปได้นั่งเด้ออะต้องไม่กี่ตรงไหนอ่ะไอ้ดีเด็ดจ้ะโอ้ยไอ้ชูภาษาเลยนั่งชูภาษาเลยอยู่เนาะถ้าจะฟังเนี่ยใช้ภาษาอัมชาทีน่าพาเราหนีมาตามทีน่าพาเราหนีมามาดูดิป้าก็พังเดี๋ยวได้ไหมเนี่ยไม่ใช่หนูพี่ก็พังเดี๋ยวนี้หนูพี่ก็อยากไปดำเนี่ยจับใจนี่กว่าจะจับแล้วฉันได้เลยเราเรียนแล้วด้วยนะหนูป้าหนูป้าพังบ้านไอ้ยี่หนูป้ายังงงแก่กว่าดูหน่อยจะปักใส่แบบ
ꯑꯗꯨꯒ ꯃꯥꯏ ꯃꯃꯥꯡꯗ ꯑꯝꯇ ꯂꯦꯟꯅꯔꯒ ꯆꯠꯍꯟꯁꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯐꯪꯕ ꯌꯦꯡꯁꯤꯃ ꯑꯗꯨꯅ ꯍꯥꯏꯁꯦ ꯐꯪꯁꯨ ꯐꯪꯉꯣꯏ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯐꯖꯕ ꯃꯆꯤꯟꯒꯗꯤ ꯌꯥꯝ ꯀꯜꯂꯤꯕ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯉꯔꯣꯏ ꯈꯪꯉꯦꯗꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔꯣ ꯃꯥ ꯑꯗꯨꯅ ꯍꯥꯏꯁꯦ ꯃꯥꯅ ꯁꯦꯝꯕꯤꯌꯣꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯥꯅ ꯇꯥꯍꯜꯂꯒ ꯉꯥꯡꯅ ꯊꯝꯃꯤꯃꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯁꯨ ꯉꯥꯡꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯇꯥꯏꯞꯇ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯥꯅ ꯁꯦꯝꯕꯤꯌꯣꯅ ꯅꯝꯗꯅ ꯃꯤ ꯅꯨꯄꯥꯁꯦ ꯊꯑꯣꯏꯀꯤ ꯄꯨꯔꯒ ꯎꯅꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯥꯅ ꯑꯔꯥꯟ ꯇꯥꯍꯜꯂꯒ ꯀꯩꯅꯣ ꯇꯧꯔ ꯊꯝꯃꯤꯗꯣ ꯑꯁꯦꯡꯒꯤ ꯂꯦꯟꯅꯍꯟꯁꯦ ꯃꯥꯏ ꯃꯃꯥꯡꯗ ꯑꯝꯇꯅꯦ ꯍꯣꯔꯦꯟ ꯆꯠꯂꯒ ꯂꯦꯟꯅꯍꯜꯂꯨꯁꯤ ꯃꯣꯏ ꯑꯗꯥꯏꯗ ꯑꯗꯣ ꯀꯩꯅꯣꯝ ꯊꯝꯒꯦ ꯀꯩꯅꯣ ꯅꯪꯁꯨ ꯅꯨꯄꯥ ꯀꯌꯥ ꯀꯧꯔꯛꯀꯦ ꯑꯩꯁꯦ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯆꯠꯂꯣ ꯍꯥꯏ ꯆꯨꯝꯅ ꯁꯨꯝ ꯅꯨꯡꯁꯤꯅꯁꯦ ꯂꯥꯛꯄꯅꯦ ꯑꯩꯁꯤꯕꯨ ꯅꯪꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯅꯪꯅ ꯅꯨꯄꯤ ꯄꯀꯣꯏꯗ ꯀꯣꯏꯔꯒ ꯑꯩ ꯁꯦꯛꯇ ꯀꯣꯏꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯪ ꯑꯃꯁꯤꯅꯦ ꯅꯨꯡꯁꯤꯅꯗ꯭ꯔꯁꯨ ꯌꯥꯏ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯑꯩꯅ ꯑꯗꯨꯇ ꯍꯥꯏꯕꯗꯃꯛꯇ ꯁꯥꯎꯔꯤꯗꯣ ꯀꯩꯗꯧꯕꯅꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣꯕ ꯅꯣꯏꯗꯩꯁꯤꯕꯣ ꯑꯁꯤꯕꯨ ꯅꯨꯄꯥꯅꯦꯅ ꯍꯦꯛ ꯎꯅꯗ ꯉꯥꯏꯔꯤꯅꯦ ꯑꯩꯁꯤꯕꯨ ꯃꯥꯏ ꯀꯌꯥ ꯁꯨꯅꯣ ꯑꯗꯨꯗꯤ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨ ꯆꯨꯝꯅ ꯍꯪꯉꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯥꯎꯔ ꯆꯨꯝꯅ ꯍꯪꯉꯁꯨ ꯃꯁꯛꯇꯣ ꯅꯨꯄꯤ ꯌꯥꯝ ꯆꯨꯞꯄꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯏꯕꯦꯝꯃ ꯅꯋꯥ ꯐꯪꯗ꯭ꯔꯣ ꯀꯣꯏꯌꯣ ꯍꯥꯏꯕꯅꯤ ꯐꯪꯗ꯭ꯔꯁꯨꯅꯦ ꯁꯨꯝꯕ ꯀꯣꯏꯗ꯭ꯔꯁꯨꯅꯦ ꯆꯨꯞ ꯊꯥ ꯂꯩꯖꯔꯒꯦ ꯀꯩꯅꯣꯝ ꯇꯧꯏꯁꯤ ꯆꯥꯛꯏꯔꯣ ꯑꯩꯅ ꯀꯣꯏꯅꯝꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯊꯣꯏꯕꯤꯕ ꯑꯉꯥꯡꯗꯨꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦꯕꯀꯣ ꯑꯗꯨꯁꯨ ꯀꯣꯏꯍꯟꯈ꯭ꯔꯦ ꯃꯥ ꯑꯩ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗꯅꯦ ꯀꯌꯥꯃꯨꯛꯇꯤ ꯆꯥꯔꯣꯏꯗꯕꯅꯤ ꯋꯥꯅꯤ ꯃꯥꯏꯗꯨꯗꯤ ꯃꯤ ꯎꯁꯤꯠꯇꯕꯅꯤꯅꯦ ꯃꯤꯁꯦ ꯃꯥꯏꯗꯣ ꯃꯈꯜ ꯄꯥꯛꯁꯤꯗꯤ ꯊꯥꯎ ꯍꯧꯔꯤꯅꯤ ꯑꯗꯨ ꯃꯤꯗꯣ ꯑꯃꯨꯛꯇꯪ ꯊꯕꯛ ꯇꯧꯁꯦꯗꯣ ꯊꯦꯡꯅꯕ ꯀꯥꯟꯗ ꯅꯩꯁꯦꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯂꯩꯀꯥꯏ ꯅꯨꯄꯤ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯀꯥꯟꯗ ꯊꯕꯛ ꯇꯧꯔꯗꯤ ꯊꯦꯡꯅꯔꯀꯥꯟꯗ ꯅꯩ ꯌꯥꯏꯌꯦ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯥ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯁꯤꯕꯣ ꯃꯥꯅꯤ ꯊꯣꯏꯕꯤ ꯂꯥꯏ ꯀꯔꯝꯕ ꯅꯪ ꯀꯃꯥꯏꯅ ꯅꯪ ꯍꯩꯕ ꯌꯥꯝ ꯁꯥꯗꯅ ꯑꯩꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗꯣ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤꯗꯣ ꯊꯤꯒꯦꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯆꯦ ꯑꯗꯨꯗꯤ ꯆꯦꯅ ꯄꯥꯝꯗꯕꯁꯨ ꯁꯤꯟꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯥꯝꯗꯤꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯀꯩꯅꯣ ꯆꯦꯅ ꯅꯨꯄꯥꯗꯣ ꯊꯤꯉꯥꯏꯅꯤ ꯅꯪꯅ ꯑꯗꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯅꯣꯏꯅ ꯀꯔ ꯌꯦꯡꯁꯤꯅ ꯀꯩꯒꯤꯅꯣ ꯑꯁ ꯀꯔꯤ ꯌꯦꯡꯁꯤꯟꯗꯕ ꯑꯩ ꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯁ ꯑꯩꯒꯤ ꯃꯑꯣꯡ ꯇꯧ ꯍꯧꯖꯤꯛꯇ ꯆꯥꯛꯂꯩꯔꯣ ꯆꯦꯁꯦ ꯆꯥꯛꯄ ꯆꯥꯛꯇꯕ ꯇꯣꯛꯈ꯭ꯔꯣꯅꯦ ꯅꯪꯅ ꯑꯩ ꯄꯥꯟꯅꯕꯒꯤ ꯃꯊꯧ ꯀꯩ ꯇꯥꯒꯦꯕ ꯑꯩꯅ ꯆꯥꯛꯄ ꯆꯥꯛꯇꯕ ꯅꯪꯅ ꯑꯩ ꯂꯣꯟ ꯌꯦꯡꯕ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡꯅꯤꯅꯅꯦ ꯑꯐꯕꯗꯣ ꯀꯣꯏꯍꯟꯅꯤꯡꯕ ꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯩ ꯍꯥꯏ ꯅꯪ ꯑꯕꯨꯡꯂꯣꯗꯣ ꯅꯣꯏꯅꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣ ꯀꯣꯏꯅꯩꯁꯦ ꯑꯩꯒꯅꯦ ꯀꯣꯏꯅꯩꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯣꯏꯔꯦ ꯃꯤ ꯅꯨꯄꯥ ꯃꯨꯜꯂ ꯀꯣꯏꯁꯨ ꯏꯕꯦꯝꯃ ꯅꯃꯥꯏꯗꯨ ꯀꯩ ꯍꯨꯟꯗꯣꯛꯄꯤꯗꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯗꯣ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯌꯣ ꯄꯥꯝꯕꯤꯗꯦꯗꯤ ꯅꯉꯣꯟꯗ ꯀꯅꯥ ꯍꯥꯏꯔꯛꯀꯦ ꯅꯨꯄꯥ ꯃꯁꯥꯗꯨꯅ ꯍꯥꯏꯔꯛꯄꯩꯅꯦ ꯍꯥꯏꯁꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯁꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔ ꯁꯦꯝꯕ꯭ꯔꯣ ꯀꯩꯅꯣ ꯅꯨꯄꯤꯒꯗꯤ ꯁꯤ ꯌꯧꯔꯛꯑꯕꯅꯤꯅꯦ ꯅꯨꯄꯥꯗꯨꯅ ꯀꯣꯏꯅꯁꯨ ꯀꯣꯏꯗꯕ ꯌꯥꯔꯣꯏ ꯌꯥꯝ ꯄꯛꯇꯦ ꯈꯪꯕ꯭ꯔꯥ ꯁꯨꯛꯀꯣꯏ ꯀꯣꯏꯗꯕ ꯌꯥꯔꯣꯏ ꯅꯣꯡ ꯅꯤꯅꯤꯗꯪ ꯑꯣꯏꯔꯁꯨꯅꯦ ꯀꯣꯏꯒꯗꯕꯅꯤ ꯃꯥꯏ ꯃꯃꯥꯡ ꯂꯦꯟꯅꯒꯗꯕ ꯀꯣꯏꯔꯒꯅꯦ ꯅꯩꯒꯗꯕꯅꯤ ꯂꯦꯟꯅꯕ꯭ꯔꯥꯅ ꯃꯤ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯤ ꯀꯣꯏꯗꯕ ꯌꯥꯔꯣꯏ ꯃꯁꯛꯁꯤꯡꯗꯨꯒ ꯅꯩꯒꯗꯕꯅꯤ ꯅꯥꯎꯁꯦꯛ ꯃꯥꯅꯤ ꯃꯌꯥꯝꯗꯣ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯥ ꯑꯩꯈꯣꯏꯗ ꯈꯟꯅꯍꯧꯔꯤꯅꯦꯕ ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛꯂꯩꯕ ꯆꯥꯛꯇꯅꯦ ꯅꯪ ꯊꯃꯣꯏꯗꯣ ꯀꯣꯛ ꯆꯥꯛꯇꯅꯦ ꯅꯉꯣꯟꯗꯅꯦ ꯌꯦꯡꯁꯜꯂꯤꯕ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯊꯣꯡꯒꯣꯡꯗꯣ ꯐꯝꯃꯒ ꯑꯩꯈꯣꯏ ꯉꯥꯏꯃꯤꯗꯨꯗ꯭ꯔꯣ ꯑꯗꯨꯅ ꯑꯗꯨꯅꯦ ꯃꯁꯛꯁꯤꯒ ꯍꯧꯖꯤꯛꯇꯤꯅꯦ ꯎꯁꯤꯠꯇ꯭ꯔꯤꯌꯦ ꯆꯥꯛꯇꯅꯦ ꯏꯕꯦꯝꯃ ꯅꯉꯣꯟꯗ ꯇꯧꯔꯛꯏꯅꯦ ꯍꯥꯏꯕꯅꯦ ꯈꯔ ꯐꯖꯔꯛꯄꯁꯤꯗ ꯄꯥꯝꯃꯛꯇꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥꯗꯣ ꯈꯔ ꯐꯖꯔꯛꯄꯁꯤꯗ ꯃꯥꯗꯣ ꯁꯤꯠꯂꯔꯣꯏꯅ ꯇꯧꯔꯛꯏꯅꯦ ꯑꯗꯨꯅꯦ ꯈꯨꯃꯨ ꯊꯣꯛꯂꯛꯄꯗ ꯃꯁꯝꯅꯦꯅ ꯀꯔꯤꯅꯣꯕ ꯆꯨꯆꯥꯛ ꯃꯁꯝ ꯃꯥꯡꯒꯩ ꯐꯦꯁꯟꯅꯤꯍꯦ ꯁꯛꯇꯨꯒꯅꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯕꯅꯤꯅ ꯍꯥꯟꯅ ꯄꯥꯝꯃꯤꯉꯩꯗꯗꯤ ꯃꯆꯤꯟ ꯀꯣꯏꯔꯗꯤꯅꯦ ꯀꯜꯂꯤꯕ ꯃꯆꯤꯟ ꯀꯟꯃꯟꯗꯅꯦ ꯅꯨꯄꯥꯁꯨ ꯄꯥꯝꯕꯤꯗꯕ ꯑꯗꯨꯒꯅꯦ ꯅꯪꯉꯣꯟꯗ ꯃꯆꯤꯟꯗꯣ ꯀꯟꯃꯟꯗꯅꯦ ꯃꯌꯥꯝꯅ ꯁꯨꯝ ꯀꯪꯉꯤꯗꯣ ꯑꯗꯨꯅꯦ ꯃꯔꯝ ꯆꯠꯇꯨꯅꯅꯦ ꯃꯥꯅꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣꯕ ꯅꯨꯄꯥ ꯐꯪꯗꯕꯒꯤꯅꯦ ꯅꯨꯄꯥꯗꯣ ꯅꯪ ꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯃ ꯅꯨꯄꯤꯗꯨ ꯁꯦꯝꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯀꯣꯏꯒꯗꯕꯅꯤꯀꯣ ꯑꯩꯅ ꯉꯍꯥꯟ ꯁꯤ ꯊꯣꯛꯀꯅꯤꯌꯦ ꯃꯗꯨꯗ ꯍꯥꯏꯕꯅꯦꯕ ꯄꯥꯎ ꯐꯥꯎꯅꯁꯜꯂꯣ ꯑꯗꯨꯅꯦ ꯑꯗꯨꯝ ꯀꯣꯏ ꯌꯥꯔꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯅꯨꯄꯥꯅꯦꯅ ꯅꯨꯄꯤ ꯈꯨꯆꯣꯞꯇꯨꯒ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯒ ꯑꯩ ꯆꯣꯞꯄꯦ ꯑꯗꯨ ꯅꯨꯄꯥꯗꯨꯅꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯋꯦ ꯑꯣꯏꯕ ꯃꯥꯅ ꯀꯣꯏꯗꯕ ꯅꯨꯄꯤ ꯂꯩꯔꯝꯃꯔꯣꯏ ꯑꯁꯤ ꯑꯅꯤꯁꯦ ꯁꯦꯝꯕꯤꯗꯅ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤꯅꯦ ꯁꯨꯔꯕꯅꯦ ꯑꯗꯨꯕꯨꯗꯤ ꯃꯥ ꯈꯪꯉꯤꯗꯅ ꯃꯥ ꯑꯇꯩꯗꯤ ꯅꯨꯄꯤ ꯁꯥꯟꯅꯕꯅꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯛꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥ ꯇꯧꯒꯗꯕꯅꯦ ꯑꯝꯇ ꯈꯪꯍꯟꯒꯗꯕꯅꯦ ꯑꯝꯇ ꯀꯣꯏꯅꯤꯡꯉꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯀꯣꯏꯁꯣꯕ ꯑꯇꯣꯞꯄ ꯂꯝꯗꯩ ꯀꯣꯏꯁꯣꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯃꯥꯒꯤꯗꯣ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯥꯅꯦ ꯅꯪ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯥꯏꯗꯣ ꯑꯝꯇ ꯈꯪꯍꯟꯒꯗꯕꯅꯦ ꯅꯪ ꯃꯥꯡꯗꯅꯦ ꯅꯪꯒꯤ ꯇꯧꯔꯛꯏꯅꯦ ꯃꯥꯏꯗꯣ ꯑꯩꯅ ꯌꯥꯝ ꯆꯥꯛꯄꯤꯔꯅꯤꯒ ꯈꯟꯕ ꯃꯁꯛꯇꯨ ꯀꯩ ꯅꯪ ꯇꯣꯏꯁꯦ ꯐꯖꯕ꯭ꯔꯣꯕ ꯅꯠꯇꯦ ꯅꯪ ꯇꯣꯏꯁꯦ ꯐꯖꯔꯤꯕꯕ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯪꯅ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯁꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯇꯣꯏꯁꯦ ꯐꯖꯔꯤꯕ ꯍꯥꯏꯕꯅꯤꯗ ꯃꯤꯅ ꯎꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯉꯥꯡꯅꯈꯤꯗꯣꯏꯁꯦ ꯅꯁꯥꯗꯣ ꯈꯤꯇꯪ ꯈꯜꯂꯨꯅꯦ ꯅꯪ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕ
ꯈꯜꯂꯣ ꯈꯤꯇꯪ ꯈꯜꯂꯣꯕ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯔꯦ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯃꯥꯟꯅꯕꯅ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯨꯄꯤꯅꯤ ꯀꯣꯏꯁꯜꯂꯒ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯤꯅ ꯉꯥꯡꯅꯒꯗꯕꯗꯣ ꯀꯔꯤ ꯅꯪ ꯈꯤꯇꯪ ꯈꯜꯂꯨꯅꯦ ꯅꯪ ꯅꯀꯣꯛꯇꯣ ꯌꯦꯡꯉꯣ ꯅꯪꯒꯤ ꯍꯟꯇꯛꯇꯒꯤ ꯂꯩꯀꯥꯏꯁꯤꯗ ꯈꯟꯅꯕ ꯑꯉꯥꯡꯁꯤꯡꯗꯣ ꯈꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯐꯖꯔꯤꯕ ꯁꯤꯕꯣ ꯍꯥ ꯅꯪꯒꯤ ꯍꯟꯇꯛꯇꯤ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯅꯤꯗꯨꯅ ꯈꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯈꯜꯂꯨꯅꯦ ꯅꯪ ꯅꯀꯣꯛꯇꯣ ꯈꯤꯇꯪ ꯈꯜꯂꯨꯅꯦ ꯏꯀꯥꯏꯖꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯇꯥꯏꯔꯛꯀꯅꯨ ꯏꯇꯥꯎ ꯃꯣꯏꯁꯨ ꯃꯔꯥꯜ ꯂꯩꯅꯤ ꯅꯠꯇꯦꯗ ꯃꯔꯥꯟꯗꯣ ꯂꯩꯕꯗꯣ ꯂꯩꯖꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯒꯥꯔꯤ ꯑꯆꯧꯕꯒ ꯒꯥꯔꯤ ꯃꯆꯥꯒ ꯊꯨꯡꯒꯥꯏꯅ ꯃꯇꯝꯗ ꯒꯥꯔꯤ ꯑꯆꯧꯕꯅ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯥ ꯒꯥꯔꯤ ꯑꯆꯧꯕꯅ ꯉꯝꯃꯣꯏꯗ꯭ꯔꯣꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯅꯪ ꯑꯣꯏꯔꯕꯅꯦ ꯍꯧꯖꯤꯛꯀꯤ ꯅꯪꯅꯅꯦ ꯀꯟꯇ꯭ꯔꯣꯜ ꯉꯝꯅ ꯊꯕꯛ ꯇꯧꯕꯤ ꯅꯪꯕꯣ ꯁꯤ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯀꯣꯏꯁꯜꯂꯦ ꯅꯪꯅ ꯅꯨꯄꯤ ꯃꯁꯦꯟꯗꯣ ꯈꯟꯅꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯇꯧꯗꯣꯏꯗꯨꯕꯣ ꯅꯪ ꯈꯤꯇꯪ ꯈꯜꯂꯨꯅꯦ ꯅꯀꯣꯛꯇꯣ